Somda Ricky su office day tholak pada Mira ga hek tinjinai. Ricky ngagna itay mo natro kay lagi am thazadana. Mira mamay fa lay thoktuna. Aw mane Ricky na kay lagi. Aigi sida thaina documentsing aigi oiba posai khara lay adu lobo laksari ba. Ricky nokfe tawna itay ma miyoy ba se mai kan gena bu kaladi haudong da hen bane. Mira sauna Ricky usita ba tawgano nang ay kanano masak khangdabra khange dolai tong ba hui tikangu ba da jong thakiba nang ai khoi imungi aigi sagaida aigi ihambana mari amata laina khidrabane haujikna nang sidamo wangang bada khara khara yenglaga ngango ai sina thake ahane aina nagina yamba do pamdra lekhiba nate si yum nate office ne somgido khara yenglaga ngangbiyo aduga nathaki ahan haiba ma haida ai ithaki ahanda karamba thogolon utkani haiba chapchana khangjai adubu maudi oiraga magi macha mapuroiba imung manung pumba ikaiba haiba mainungduda langsilamba ngambi ithaki ahan thogolon khangbi taimani Mira sauna pare aina kaido bangamgi haibada nang namit thitna yeng Mira wahaidu hairam laga chatkhre Ricky na kanale swai se amta sendo khongul phok ta han gano aduga mi masa khangdaba asigum basa thajala kano Mira su sauna amuk tang yenglam laga amuk thokre Jinglem basu mama ga punna hospital tamna lai Jinglem ba khudangi gari du mikup khuding yeng basu lepte macha gi matau uraga memthoi na hanglai kedaure lem Jinglem bana operation matam yoraba na yeng bane Tamna thau adum nang nida Jinglemba wa makha tadabi tuminna amu gari thaukhre Jungshenbi somda maboki tawba yaba test na jingba tawraba matungda operation theater da pusinkre tanja chana Jinglemba hoi su changlai Jinglemba na kayam kuirage pusinkiba Jungshenbi na hojikta pusinkhida ngairiye imasi su yawbirei mem thoina Hoine, ichama tomdo ko chen badu waram lanina la ibane. Jinglemba memthoi de yeng laga. Aina ngasai na ngana sa hydro imada. Memthoi na ai gi cha sidi. Jungshen bina ima somdoi na famse. Jinglemba na hidak singdi loina suna laikhraba. Jungshen bina laikre. Atay amu haira khidra haibadi khangde. Memthoi na tapna Imasi sungarang laki na loishin baloiraga masi hangaw ba sina hoy maheram dabi matom ta satkidana Jungshen bina imasi kaisu akai balaite da operation nang na balak piri base asina aigi dipenjare memthoi tapna nang ba chaw hoidi kanam ta lak tabra Jungshen bi perum tauna laktre ima memthoi su mamitu machanu pada marau leina yenglai Jungshen bi mamitu operation du loirabra haiduna thongduda yengduna amuk laikre operation su ngasidi loiba kawba naidre akoiba aduda ngaihak leita nurse amuk thoglai amuk changkhi tawi Jungshen bisu masadu leiba yadre ngaihak leita nurse tholakpa khuding haugatli ayuki pung 13 dagi pusinkhiba adu numidang wairamgi pung 5 taraklo fawba operation du loidre memthoidi ngaiba ngamdabana Jinglemba na thilure Jungshen bisu thoina hena khaludre mabokpu khudong thiba thoklagadra yauramgadra haibasina magi makoktuda aduma khanduna laikre uchinna chinna operation su loire doctor tholakpa ubada Jungshen bi changsinduna pakhatna doctor abokam daurage doctor gi tungda mamaidu hi angawbana kopsinduna jingduna puthorakliba adu urai Jungshen bi madu urubada khangpre khangna Tunghali Doctor na I am sorry Aikoi leijabi thaduna aboku kanab honabani adubu ngamkhidre Jungshen bi waldu da nga thaduna makhada mitlu piranga loinana angawbi gum phamthakre mafam du da leiriba doctor nursing su pakhatna chensinna rai Jungshen bi akoiba da leiriba singdu mamitta maseng marang oina urai supna tangi angaw fina Mamai dagi hauraga khongdon fawwa kuptuna beta yata duna leiriba
ꯃꯕꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯈꯛ ꯅꯠꯇꯅ ꯅꯔꯁꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯅꯤꯛꯂꯕ ꯃꯈꯨꯠꯇꯨꯅ ꯐꯤ ꯑꯉꯧꯕꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯁꯛꯇꯨ ꯌꯦꯡꯖꯔꯛꯏ꯫ ꯃꯕꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯔꯒ ꯆꯨꯡꯁꯦꯟꯕꯤ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ "ꯑꯕꯣꯛ, ꯅꯪ ꯋꯥꯔꯕꯣ? ꯑꯩꯒꯤ ꯏꯊꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯣ ꯑꯕꯣꯛ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯕꯣꯛ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ, ꯅꯪ ꯇꯧꯔꯤꯁꯦ ꯇꯧꯁꯤꯟꯅꯩꯅꯦ ꯍꯥꯏꯌꯣ꯫ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯑꯩꯅ ꯑꯕꯣꯛꯀꯤꯗꯃꯛ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯕꯣꯛ ꯄꯦꯟꯗ꯭ꯔꯕꯣ? ꯁꯦ, ꯈꯨꯝꯃꯣ, ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯑꯕꯣꯛ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ, ꯇꯧꯁꯤꯟꯅꯩꯅꯦ ꯍꯥꯏꯌꯣ ꯑꯕꯣꯛ." ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯀꯞꯂꯦ꯫ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯅ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯋꯥꯕꯅ ꯅꯩꯍꯠꯄꯤꯔꯕꯤ ꯅꯧꯖꯔꯤꯕꯤ ꯂꯩꯔꯥꯡꯁꯦ ꯍꯥꯟꯅꯗꯤ ꯋꯥꯔꯕꯁꯨ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯂꯣꯏꯅ ꯍꯥꯏꯔꯔꯦ꯫ "ꯑꯕꯣꯛ, ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯋꯥꯔꯦ꯫ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯅꯥꯁꯦ ꯑꯕꯣꯛ, ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ." ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥ ꯊꯤꯂꯝꯂꯒ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯃꯥꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯆꯨꯡꯁꯦꯟꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯕꯦꯝꯃ, ꯑꯁꯤꯕꯁꯤ ꯑꯃꯨꯛꯇ ꯄꯦꯛ ꯇꯧꯁꯤꯟꯅꯕ ꯇꯧꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ." ꯆꯨꯡꯁꯦꯟꯕꯤ ꯊꯥꯗꯣꯛꯇꯦ, ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ "ꯆꯨꯡꯁꯦꯟꯕꯤ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ, ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦ." ꯆꯨꯡꯁꯦꯟꯕꯤ ꯀꯞꯂꯒ "ꯆꯤꯡꯂꯦꯝꯕ, ꯑꯕꯣꯛꯁꯦ..." ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ "ꯁꯦ, ꯇꯣꯛꯑꯣ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯇꯥꯔꯦ, ꯁꯦ, ꯀꯞꯄꯅꯣ." ꯆꯨꯡꯁꯦꯟꯕꯤꯅ "ꯑꯕꯣꯛꯁꯦ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯃꯥꯜꯂꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ." ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ "ꯆꯨꯡꯁꯦꯟꯕꯤ, ꯇꯣꯛꯑꯣ, ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯑꯕꯣꯛꯀꯤ ꯍꯛꯆꯥꯡꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ." ꯆꯨꯡꯁꯦꯟꯕꯤ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯊꯥꯡꯕ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯕ ꯃꯤꯠꯅꯥ ꯑꯅꯤꯗꯨꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤꯕꯨ ꯀꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯦ꯫ ꯍꯟꯗꯛꯇꯤ ꯆꯨꯡꯁꯦꯟꯕꯤ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯧꯔꯤꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯞꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯁꯦ, ꯀꯥꯈꯠꯂꯣ, ꯆꯠꯅꯕ ꯇꯧꯔꯁꯦ." ꯆꯨꯡꯁꯦꯟꯕꯤ ꯋꯥꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯒꯥꯔꯤꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯊꯤꯡꯖꯤꯟꯗꯨꯅ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯅꯤꯡꯊꯦꯝꯒ ꯁꯈꯤꯒꯗꯨ ꯍꯤꯡꯒꯣꯜꯗꯨ ꯃꯣꯏꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯁꯤꯗ ꯀꯅꯥꯅ ꯑꯁꯤꯕ ꯄꯨꯁꯜꯂꯣ ꯍꯥꯏꯒꯦ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ." ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁꯥꯎꯅ "ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯅꯪꯒꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ. ꯀꯩꯅꯣꯅꯦ, ꯁꯤꯔꯤꯕꯁꯤꯅ ꯃꯥꯅꯤꯅꯦ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ?" ꯅꯤꯡꯊꯦꯝꯅ "ꯌꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ, ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ." ꯆꯨꯡꯁꯦꯟꯕꯤ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ "ꯕꯥꯆꯧ, ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯐꯥꯎꯗꯤ ꯁꯤꯗ ꯂꯩꯖꯒꯦ." ꯅꯤꯡꯊꯦꯝꯅ "ꯌꯥꯔꯣꯏ." ꯆꯤꯡꯂꯦꯝꯕꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯊꯣꯏꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒ ꯃꯥꯟꯅꯕꯁꯨ ꯌꯥꯗꯕ ꯇꯨꯃꯤꯟꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯨꯡꯁꯦꯟꯕꯤꯅ "ꯕꯥꯆꯧ, ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯒꯦ." ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ "ꯍꯩ ꯅꯤꯡꯊꯦꯝ, ꯅꯪ ꯍꯦꯟꯃꯜꯂꯦ. ꯀꯩꯒꯨꯝꯕ ꯅꯪꯅ ꯏꯅꯦꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯄꯥꯡꯊꯣꯛꯍꯟꯗꯕ ꯇꯥꯔꯕꯗꯤ
ꯅꯪꯕꯨꯁꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ. ꯅꯤꯡꯊꯦꯝ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯑꯍꯜ ꯑꯃꯅ ꯑꯉꯥꯡꯁꯥ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯅꯤꯡꯊꯦꯝ ꯍꯟꯗꯛꯇꯤ ꯋꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯃꯃꯤꯠꯇꯤ ꯁꯥꯎꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯛꯏ. ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯐꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ. ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯁꯈꯤꯁꯨ ꯇꯨꯃꯤꯟ ꯂꯩ. ꯃꯥꯁꯇꯔ ꯃꯥꯏꯟꯗꯤ ꯃꯍꯥꯛꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩ. ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯏ. ꯆꯨꯡꯁꯦꯟꯕꯤꯅ ꯀꯞꯄ ꯎꯔꯒ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯞꯅꯔꯦ. ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥ ꯃꯦꯝꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯌꯥꯎꯔꯔꯦ. ꯆꯤꯡꯂꯦꯝꯕꯁꯨ ꯈꯟꯊꯔꯨꯕꯗ ꯅꯤꯡꯊꯦꯝꯅ ꯍꯤꯡꯒꯣꯜꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯤꯕꯁꯤ ꯆꯨꯡꯁꯦꯟꯕꯤꯅ ꯍꯤꯡꯒꯣꯜꯁꯤ ꯅꯤꯡꯊꯦꯝꯗ ꯌꯣꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯏ. ꯍꯥꯏꯅ ꯊꯝꯕꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯌꯨꯝꯗꯨꯗ ꯆꯨꯡꯁꯦꯟꯕꯤꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯂꯩꯍꯧꯔꯤ. ꯆꯨꯡꯁꯦꯟꯕꯤ ꯋꯥꯁꯨ ꯉꯥꯡꯗꯦ. ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯪꯗꯨꯅ ꯂꯩ. ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯊꯔꯨꯕꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯨꯡꯁꯦꯟꯕꯤ ꯐꯝꯂꯤꯉꯩ ꯆꯤꯡꯂꯦꯝꯕ ꯀꯣꯜ ꯇꯧꯔꯛꯏ. ꯀꯣꯜ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯆꯤꯡꯂꯦꯝꯕꯅ ꯆꯨꯡꯁꯦꯟꯕꯤ ꯆꯥꯛ ꯆꯥꯔꯕ? ꯆꯥꯗꯦ, ꯆꯥꯅꯤꯡꯗ꯭ꯔꯦ. ꯉꯁꯥꯏꯁꯨ ꯆꯥꯗꯦ ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯅꯁꯥ ꯀꯟꯈꯠꯀꯅꯤ? ꯈꯔ ꯆꯥꯁꯤꯜꯂꯣ. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ. ꯍꯧꯖꯤꯛ ꯃꯇꯥꯡꯗꯤ ꯆꯥꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯣ. ꯀꯩ ꯋꯥꯐꯝꯅꯣ? ꯑꯕꯣꯛꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯅꯪ ꯍꯤꯡꯒꯣꯜ ꯌꯣꯟꯕ꯭ꯔꯥ? ꯑꯩꯅ ꯍꯪꯕꯗ ꯂꯩꯔꯦ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯕꯣ? ꯑꯗꯨ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯇꯧꯖꯕ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯐꯥꯎ ꯅꯪ ꯌꯣꯟꯊꯣꯛꯂꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕ, ꯄ꯭ꯂꯤꯖ ꯇꯣꯛꯑꯁꯦ. ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯂꯣꯠꯂꯦ. ꯑꯩꯅ ꯈꯪꯅꯕ ꯊꯤꯅꯕ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯃꯤꯐꯝꯗ ꯆꯅꯩꯅꯕ ꯑꯁꯤꯅ ꯐꯣꯡꯕ ꯉꯝꯂꯣꯏꯗꯕ ꯄꯥꯎꯈꯣꯡ ꯀꯌꯥ ꯑꯃꯗꯤ ꯂꯣꯠꯂꯤ. ꯑꯩꯒꯤ ꯑꯣꯏꯅ ꯂꯣꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅꯦ. ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯦ ꯂꯣꯏꯕꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ. ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯆꯨꯡꯁꯦꯟꯕꯤ? ꯈꯪꯗꯦ. ꯆꯤꯡꯂꯦꯝꯕ, ꯑꯩ ꯋꯥꯈꯜꯁꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯒꯦꯕ. ꯐꯔꯦ, ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ. ꯆꯨꯡꯁꯦꯟꯕꯤ ꯀꯣꯜꯗꯨ ꯀꯛꯂꯒ ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯤꯑꯣꯏꯕꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ. ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯁꯤꯡ ꯈꯪꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯤ. ꯑꯋꯥꯕꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯕꯁꯨ ꯅꯥꯏ ꯍꯥꯏꯈꯤꯗ꯭ꯔꯕꯤ ꯆꯨꯡꯁꯦꯟꯕꯤꯁꯦ ꯉꯁꯤꯗꯤ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯁꯣꯟꯗ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯁꯅꯥꯃꯇꯨꯝꯒꯤ ꯑꯣꯄꯔꯦꯁꯟꯗꯨ. ꯇꯥꯏꯕꯪꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯅ ꯗꯣꯛꯇꯔ ꯑꯔꯨꯟ ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯌꯩꯊꯣꯛꯅꯤꯡꯂꯕꯅꯤ. ꯑꯃꯔꯣꯝꯗꯅ ꯁꯅꯥꯃꯇꯨꯝꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯤꯜꯂꯛꯂꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯁꯥ ꯁꯥꯒꯠꯄ, ꯃꯕꯨꯛ ꯅꯥꯕꯅꯆꯤꯡꯕ, ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯆꯨ ꯑꯣꯜꯂꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ. ꯇꯥꯏꯕꯪ ꯃꯊꯥ ꯁꯥꯅ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯑꯔꯨꯟꯅ ꯁꯥꯔ. ꯇꯥꯏꯕꯪꯅ ꯗꯣꯛꯇꯔ, ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯔꯨꯟꯅ ꯁꯥꯔ, ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯣꯄꯔꯦꯁꯟꯁꯤ ꯈꯔ ꯇꯞꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯁꯨ ꯍꯪꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯇꯥꯔꯦ, ꯐꯪꯗ꯭ꯔꯦ. ꯇꯥꯏꯕꯪ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯇꯤꯟꯅꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯑꯅꯥꯕꯁꯦ ꯅꯍꯥꯟꯅ ꯐꯔꯝꯕꯁꯨ ꯌꯥꯏ. ꯑꯔꯨꯟꯅ ꯁꯥꯔ, ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ. ꯇꯥꯏꯕꯪꯅ ꯗꯣꯛꯇꯔ, ꯁꯥꯎꯐꯝ, ꯍꯔꯥꯎꯐꯝ, ꯅꯨꯡꯉꯥꯏꯐꯝ ꯃꯊꯣꯡ ꯈꯪꯗꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯍꯧꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗ꯭ꯔꯦ. ꯑꯔꯨꯟꯅ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯑꯇꯣꯞꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ. ꯇꯥꯏꯕꯪꯅ ꯗꯣꯛꯇꯔ, ꯀꯔꯝꯕ, ꯀꯗꯥꯏꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯣ? ꯑꯔꯨꯟꯅ ꯔꯥꯏꯖꯤꯡ ꯌꯨꯊ ꯀꯃꯤꯇꯤꯅ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯩꯕ ꯁꯟꯔꯥꯏꯖ ꯌꯨꯊꯇꯨ ꯈꯪꯕꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯅ ꯈꯪꯉꯤ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯔꯨꯟꯅ ꯃꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦ. ꯉꯁꯤꯃꯛ ꯆꯠꯂꯗꯤ ꯐꯪꯕꯁꯨ ꯌꯥꯏ. ꯇꯥꯏꯕꯪꯅ ꯐꯔꯦ, ꯑꯩ ꯆꯠꯇꯨꯅ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯦ. ꯑꯗꯨꯕꯨ ꯇꯧꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯝꯕ, ꯑꯔꯥꯏꯕ ꯑꯣꯏꯗꯕꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯔꯥꯎꯅ ꯌꯥꯔꯛꯇꯕꯁꯤꯗ
Arunna ꯑꯆꯨꯝꯕꯃꯛꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯟꯊꯗꯨꯅ ꯂꯩꯕꯤꯔꯅꯨ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯕ ꯇꯧꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯥꯔ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯨ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ Taibangna ꯍꯣꯏ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯨꯈꯤꯒꯦ Taibang tholakduna chatnaba sem saba loikre Sanamatumgi ka changlakpada Sanamatumdu nungaina isi sina tumduna leirami Taibang machagi makokta nungsina chuptuna tapna ꯄꯄꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯄꯄꯥꯅ ꯀꯟꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯏꯆꯥ ꯀꯨꯏꯅ ꯅꯥꯍꯜꯂꯔꯣꯏꯌꯦ ꯄꯄꯥꯅ Taibang khomaida call tawduna ngasai hairakhiba organization du tamna lai Somdana chungsenbi matomta famduna maboki anabagi maramda wakhal khalingai Sanamatum khangning ningsinglai kadomdagi horakpa nonglei nu khangde chungsenbi fat hogatuna hospital chatnaba sem sarai Laikai angang amada thabak thoram sinaramlaga mahak hospital tamna lai Hospital yaurabada chungsenbi Dr. Arun buthirai uchinna chinna thengnare Arun su duty loiduna Taibangi manakta chatnaba sem saringai chungsenbi jangsilaktuna Dr. Arunna ꯀꯩ ꯂꯩꯔꯦ ꯏꯕꯦꯝꯃ ayamukta jangjarake ꯌꯥꯅꯤ ꯐꯝꯕꯤꯌꯨ Mafamsida Sanamatum kauba angang kidney patient ama leibado adugi matangda wafam amta khangjage Arun ngagna ꯀꯝꯗꯧꯅ ꯁꯅꯥꯃꯇꯨꯝꯗꯤ ꯈꯪꯂꯤꯕ nahan hospital sida thengnabane doctor angangdugi donor hojik phanglabra kamdaure Arun tapna ꯍꯧꯖꯤꯛ ꯁꯅꯥꯃꯇꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯦ ꯍꯌꯦꯡꯁꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝ ꯂꯦꯞꯄꯅꯤ ꯑꯗꯨꯕꯨ chungsenbi pakhatna adubu kai doctor ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯂꯦ ꯗꯣꯅꯔꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯁꯦ ꯑꯉꯛꯄ ꯀꯌꯥꯅ ꯊꯟꯅ ꯁꯦꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯒꯤ ꯃꯊꯛꯇ ꯋꯥꯈꯜꯒꯤ ꯑꯉꯛꯄ sir mafamse amukta sengna haibiyo ꯅꯪꯅ ꯁꯅꯥꯃꯇꯨꯝꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ chungsenbi tapna doctor aigi aboksu asigumba hakchangi kayat fattabana aibu thadokduna jatkre ai ngamjabi thaduna abopu kannabu honarabasu kanba ngamkhide aigi abokto kanba ngamhaudrabasu ai makhoigumba asibuna punsibu piyu haiduna ngaiduna leirabasingi mateng khajiktang oirabasu pangninge ai makhoi khudingmaki loina pangba ngamkhidaba ya adubu aina ngamjaba kharadi pangninge ꯅꯪꯒꯤ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ ai haijage adubu donor nupidu kamdaukrage ꯉꯔꯥꯡꯁꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯦ ꯁꯅꯥꯃꯇꯨꯝꯁꯨ ꯉꯔꯥꯡꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯟꯗꯨꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ doctor aingondagi pijage ai sanamatumgi report yengle blood group aiga chap manai mahakanagi machano kanano haiba ai khangde adubu ai angangdugi matengdi pangninge ꯐꯔꯦ ꯅꯪꯅ ꯁꯦꯡꯅ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗꯤ ꯏꯅꯕ ꯇꯥꯕꯅꯤ ꯃꯗꯨꯗ ꯅꯪ ꯅꯁꯥꯅ ꯌꯥꯕ ꯇꯥꯕꯅꯤ doctor aibu thajabiyu hojima operation tause hairabasu aigidi akaiba leite Arun ngak wakhal khalaga ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯥꯔꯗ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯁꯤ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯒ ꯍꯣꯔꯦꯟ ꯇꯧꯅꯕ ꯇꯧꯔꯁꯤ hoi doctor ai sanamatum amukta unajage yagadra ꯍꯧꯖꯤꯛꯇꯤ ꯇꯨꯝꯂꯝꯕꯁꯨ ꯌꯥꯏ ꯐꯦꯚꯔ ꯇꯧꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯍꯤꯞꯈꯤꯗ ꯉꯥꯏꯔꯝꯈꯤꯅꯤ chungsenbi hogattuna phare doctor adudi test tawgadaba tawrase Arun hogattuna ꯃꯈꯥꯗ ꯀꯨꯝꯂꯁꯦ ꯑꯗꯨꯗꯤ Taibang su somda mafamdu yaubaga makhoigi misingdu unare adubu laibak thibadi hojiki oina volunteer amata leiramdre Arun su somda chungsenbigi test tawraba matung sanamatumgi phibam hena lusilakpana operation du taunaba haiduna sem sare Arun su operation tawdringai mangoinana Taibangi number da call tawbani adubu chakhidre somdana Taibang magi phone du hanna yengdabi gari du thauduna lakpada khadrak bohoi kangbusu lambigi matai amada Taibangu lakpa ngaiduna leirami numit tasilakpa matam oibaga mambana lambigi matai da leibadu udrabani Taibangi gari thorakpa ubada khadrakpagi misingdu lambi mayai da chensilai Taibangsu khangboy kaiboy gari du brake khangpha phaduna khami khomaisu pakhanna yenglakpada
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯇꯥꯏꯕꯪꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯒ ꯈꯣꯃꯩꯒꯁꯨ ꯁꯥꯎꯅ ꯀꯨꯝꯊꯗꯨꯅ ꯑꯁꯥꯎꯕꯅ ꯍꯦꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯒ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯀꯩꯒꯤꯗꯃꯛ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯄꯅꯣ?" ꯈꯗ꯭ꯔꯥꯛꯄ ꯃꯅꯤꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯑꯩꯅꯅꯦ, ꯑꯩꯒꯤ ꯃꯤ, ꯑꯩꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ?" ꯇꯥꯏꯕꯪ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯈꯣꯃꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯈꯗ꯭ꯔꯥꯛꯄꯗ ꯌꯦꯡꯂꯒ "ꯈꯪꯉꯤ, ꯈꯗ꯭ꯔꯥꯛꯄ, ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯨꯈꯥꯛ ꯆꯥꯕ ꯃꯤ." ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ "ꯇꯥꯏꯕꯪ, ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯈꯧ ꯄꯣꯡꯅ ꯋꯥ ꯍꯥꯏꯔꯤ꯫ ꯍꯌꯦꯡꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯑꯣꯄꯔꯦꯁꯟ, ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ꯫ ꯅꯪ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯦ ꯀꯩꯅꯣ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ." ꯇꯥꯏꯕꯪ ꯁꯥꯎꯅ "ꯅꯪꯒꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ?" ꯈꯗ꯭ꯔꯥꯛꯄ ꯅꯣꯛꯂꯒ "ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯁꯤꯡꯅꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯍꯟꯈꯤꯕꯅꯦ꯫ ꯂꯥꯏꯕꯛ ꯐꯕꯁꯨ ꯃꯥ ꯑꯩꯒꯤ ꯑꯦꯛꯁ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯕꯨꯅ ꯀꯤꯗꯅꯤ ꯐꯦꯜ꯫ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯟꯕꯅꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯕꯨꯁꯨ ꯑꯩꯅ ꯀꯤꯗꯅꯤ ꯗꯣꯅꯔ ꯐꯪꯍꯟꯈꯤꯗꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ." ꯇꯥꯏꯕꯪ ꯅꯣꯛꯐꯦꯠ ꯇꯧꯅ "ꯐꯤꯂꯝ ꯃꯥꯜꯂꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ, ꯅꯨꯡꯉꯥꯏꯔꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯄ꯭ꯂꯦ ꯂꯣꯏꯗꯧꯔꯦ꯫ ꯑꯩꯒꯤ ꯄ꯭ꯂꯦꯁꯨ ꯅꯪ ꯌꯦꯡꯕ ꯇꯥꯕꯅꯦ." ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ "ꯇꯥꯏꯕꯪ, ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤ?" ꯇꯥꯏꯕꯪꯅ "ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯃꯛꯅ ꯄꯨꯟꯈ꯭ꯔꯕꯁꯨ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯝꯕ." ꯈꯗ꯭ꯔꯥꯛꯄ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯥꯏꯕꯪꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯈꯣꯏ ꯀꯩꯗꯧꯔꯤ? ꯑꯁꯤ ꯍꯤꯡꯅ ꯊꯝꯒꯅꯣ." ꯈꯣꯃꯩ ꯁꯥꯎꯅ "ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ." ꯈꯗ꯭ꯔꯥꯛꯄ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯗ ꯈꯣꯃꯩ, ꯅꯪꯁꯨ ꯌꯥꯎꯕ ꯇꯥꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯏꯕꯪꯁꯨ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯖꯔꯕꯁꯨ ꯐꯤꯕꯝ ꯃꯨꯔꯇꯤꯗꯗꯤ ꯄꯥꯈꯪꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯐꯩ꯫ ꯃꯔꯩ ꯃꯔꯩ ꯇꯥꯕ ꯃꯁꯥ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯊꯣꯏꯗꯣꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ 39ꯒꯤ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯈꯛ ꯅꯠꯇꯅ ꯁꯛꯇ ꯆꯨꯗ ꯈꯨꯗꯤꯡꯃꯛ ꯋꯥꯠꯇꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯣꯔꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯃꯩꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯦꯟ ꯁꯥꯔꯠꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯨꯞ ꯃꯊꯨꯞ ꯅꯥꯏꯅ ꯊꯦꯛꯇꯨꯅ ꯊꯧꯋꯥ ꯁꯥꯗꯕꯤ ꯂꯩ꯫ ꯈꯪꯍꯧꯗꯦ ꯅꯨꯄꯥꯁꯤꯡꯗꯨꯒ ꯇꯥꯏꯕꯪꯒ ꯐꯨꯅꯔꯛꯏ꯫ ꯈꯣꯃꯩꯁꯨ ꯅꯨꯄꯥꯁꯤꯡꯗꯨ ꯃꯥꯁꯨ ꯐꯨꯕ ꯌꯥꯎꯔꯤ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯕꯨ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯃꯆꯤꯟꯗ ꯈꯔ ꯇꯠꯂꯦ꯫ ꯍꯟꯗꯛꯇꯤ ꯈꯗ꯭ꯔꯥꯛꯄ ꯃꯕꯨꯛꯇꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯂꯧꯊꯣꯛꯇꯨꯅ ꯇꯥꯏꯕꯪꯗ ꯑꯦꯝ ꯇꯧꯔꯛꯏ꯫ ꯇꯥꯏꯕꯪꯁꯨ ꯑꯣꯟꯊꯣꯔꯛꯄꯗ ꯈꯗ꯭ꯔꯥꯛꯄꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯥꯏꯕꯪꯗ ꯐꯨꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯗ꯭ꯔꯥꯛꯄꯅ ꯅꯣꯡꯃꯩ ꯍꯦꯛ ꯀꯥꯞꯂꯛꯄꯒ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄꯒ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯅꯣꯡꯃꯩꯗꯨ ꯄꯥꯟꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯑꯃꯨꯛ ꯅꯣꯡꯃꯩꯗꯨ ꯀꯥꯞꯂꯛꯄꯗ ꯍꯟꯗꯛꯇꯤ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯁꯥꯎꯅ ꯅꯣꯡꯃꯩꯗꯨ ꯊꯥꯗꯗꯨꯅ ꯈꯗ꯭ꯔꯥꯛꯄꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯊꯥꯡ ꯑꯃ ꯈꯨꯟꯗꯨꯅ ꯇꯥꯏꯕꯪꯗ ꯊꯤꯟꯅꯕ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯃꯩꯁꯨ ꯃꯥꯒ ꯃꯨꯛꯅꯔꯤꯕ ꯅꯨꯄꯥꯗꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯈꯣꯃꯩꯒꯤ ꯃꯕꯨꯛꯇ ꯊꯥꯡꯗꯨꯅ ꯊꯤꯟꯈꯤꯕ꯫